Nakalamuromdasu Meitei Heritage Society na SHIRUI Lili Festival Yengba Lakpa Meitei Singbu Hatkadabani Haina KSO Delhi ki President PAOJAKHUP GUITE na Phongdorakpabu Akanba Mawongda Yaningdaba Phongdorakli Meitei Heritage Society na Thadorakpa Chirol amada haukiba March tada Delhi Police na lona yadaba thabak thorom kaya chathabagi damak PAOJAKHUP GUITE gi mathakta FIR pankiba laikhrabani amaromda inkumja lising aniga kunmari ki September thada kautrukta Meitei singi mathakta attack chathabada sizinnakiba ambulance case ogin haiba khangmagam labani masida apun bagi masak utkidoriba SHIRUI festival da pamdaba thodok thokanaba sen liba sigi mathakta center amadi state government na yengduna leiba achumba khongthang nate athubada action lokhatfam toi mara leiba mioi asibo athubada phaduna cherak bibiyu amadi ing tappa puraknaba hotnariba sida ayet papibasing Thengnaduna justice fanghalu amadi organization ama natroga miyoi amana violence thoknaba sinba matamda cherak piduna yade haiba khanghan pham thoi haina cherolasina makha tari